Central Security Force na Ngak Selliba, Bishnupur District ki Watha Lambida lau shuduna leibi Nupi ama, Kuki Narco Terrorist Singna nongmei kaptuna Hatkhiba adu, COCOMI Farmers Wing na akanba maongda Condemn Tourakli. Hiramasiga matangda, Lamfielda leiba COCOMI ki office ta pangthokpa paugi mifam amada, COCOMI Farmers Wing ki convener, Konthauzam Thoibana hai, ngarang Watha Lambida lau shuduna leibi Nupi ama, Kuki Kulai paiba Singna nongmei kapsinduna Hatkhiba thawong adu, yamna nungaitaba thokdok amani, thokdok thokfam aduda, COCOMI gi mihut kangbu ama chatuna yengselure, mafam aduda, miyang ngak senaba BSF ki post ama su lairibani, BSF ki personnel singda mangzawnana, lau suba chatpa ki pau piraba matungda, labukta lau suba chatpani haina mafam adu ki miyamna paudam lakhi. Yengsin khongchat aduda, miyang ngak senaba haiduna mafam aduda, post hanglipa Central Security Force singi cheksin daba thawong kaya amasu uba fangke. Manipur miyamna Central Security Force singda thazaba thamdre, makhoi Manipur dagi halan kro, aikoi isana isagi iramdam, punsi amadi lantung ngak senbada, lengakna faba punba chathabiganu, mahakna makatana hai, lawlokpa matamda, Pamdaba thokdok sing thoktanaba lengakna mathok taba cheksin torang sing lokhatpiyo haiba COCOMI gi maikaidagi kyarak khanna haikhiba laikhrabani laibak thiba thokdok asigi tekchak pumba lengakna pugadabani makhatana pamdaba thokdok sing thoktanaba lengakna akanba cheksin torang lokhatpiyo hiramasigi matangda Manipur gi Chief Minister amadi Governor da memorandum ama pisilagani hainasu mahakna phongdokhi Hanna lengakta ikoi wakatna laklabasu chap chap masigi thabuk thorum tobudabsu yamna pende ngasi maksu COCOMI Farmer Wing maikei dagi sugumba khoi security labs oiba amadi tobon thokpa thabuk tobdabase makatana thoktanaba amadi section thoram lownabagi damukta ikoi governor amadi chief minister da chap chap memorandum ama pigani aduga chap chap thabuk thawong singse chathartaba security arrange tawdana mipai thabai ba lolokpa matam sida ngak siendana section thorang logdaba targadi amuka jo hari ekoigi lanmi sing ekoigi khun ngakpa sing ekoigi miyam na ngaksabagi thawtang do logani maside ai lafal bi piba targadi lamdamji ki miyam maira paibi amadi leiriba miyam sina chapchaba thingnabagi thawtang do logani masigi taita sopal lerpa matamda masigi taita che chapchana lengak sina pugadam ngai wapam do thamjage amadi ngasi lengak sina tumina leirga India ki sumba yakangare yengbasidi lamdamsigi miyamna yamna pendre atuna mari lena central government su hiram sida miyeng sangaga sigumba thawangse tawdana bagi chapchaba thabak thoksil thawang yalaga miyamda thajaba pigada